Oiramba, Lekidraba, RK Joy Chandragi, Umbudra Manga Suba Mapo Kumon Thorom Pangtokre, Lekidraba Joy Chandra, Masagir Principal Ngang Japa Sangaraba Statesman, Amani Haina, Chief Minister na Pangtokre. ILPS ki mayuta atopa furup singa iyo haudraga paite furup na isu sagaliba asi politics tawbani haina Health Minister Punjathang Tonsingna Pangtokre. Amadi Manipur ke Archer Bombela Laisram Taranthi Shiva South Asian Games ki women team da gold, individual the silver medal laure. Miang tabiru pisimutaran ukchari housing bapung eba pausing. RK Joy Chandra Memorial Trust Nasinduna Union Minister Amadi Manipur Chief Minister Oiramba Lekidraba RK Joy Chandra gi Makpo Kumon Thorom Sagolban Bijoy Govind Dalampakta Pangtokre. Thorom asida Chief Minister Okram Ibobi, Deputy Chief Minister Gakhangam, PhD Minister I Hamo Chandra, Social Welfare Minister AK Mirabai, IFCD Minister Ngamtang Haukip, MP Dr. T Mainya, Parliamentary Secretary MLA Singh Susar Yake. Lekidraba RK Joy Chandra gi punsi amadi thabakta yumfam oiba documentary film amasu release tauke. Chief Minister Okram Ibobina RK Joy Chandra masagi principal ama ngakna charpa sagnaraba statesman amadi Lekidraba luchungba aduna pamjaramba amadi mahangna paikhalamba thabak sing adu pangthokna bahona bahaiba asina Lekidraba gi mafamda ikai khumnaba oigani phongdoki. Tardi mangi dia thaiga ni ngai dekre aduna maji he is a man of principle aduna great statesman ai khoi sakin da bachne da Kolkata da khangde Delhi da khangde any city amada chatpa matam da ba ai khoi Manipur da gi leader ne na ai masal lai ki na haija bi wanate khoi chakki matik sathok se Manipur da gi RK Joy Chandra la I haida Kolkata airport ka se ukto tuna mani press mayam si in terms of hundreds of press mayam si yom than hina ai si matung na sabat tung in mangam de chakki matik ma si popular way khe adu popular way man basina ra kai no masai gi haibi ji do ai hai si matik khajik tang ma gi character do ai mayam na thamjaba gi wani ko adu Deputy Chief Minister Gakhagamna Tamzaningai Kaya Leba Luchungba Asigi Matau Tamduna Miang Vidama Katopaga Loinana Tabak Torbata Luchungba Asigi Mafamda Ikai Kumnaba Utpa Oigani Mahakumba Luchungba Ma Ngana Lekidaba Asi Chumi Tami Pumbagi Mangjabani Haike Lekidraba Joy Chandragi Machanopa MLA RK Imona Lekidraba Apokana Loisilam Daba Tabak Shing Tabak Oina Pangtokani Jahi Humfugi Matakta Leiba Kendra Asigi Ahal Singda Oles Pension Mahaki Thagi Toloptagi Piragani Haike Thorom asigi sarogama oina nat ki oiba thorom kyasu pangthoki Manipur ki Yalomi Singh Kananaba Assembly da pass taukiba ILPS ki bill singda anti-tribal oiba wafam yaude jingnaba yaurabasu chapsana puthokpiu lokthok lokshin tawbi yai hana Health and Family Welfare Minister Punjathang Tonsingna phongdokre ngasi Churachampur gi paite veng da pangthopa Churachampur Kendra gi Congress workers singi mifamda mano wafam asi phongdokhibani tharomadu da Churachampur Congress Committee gi luchingba sing church amadi khul gi luchingba kaya su saru yake mifamadu da myoi kaya na phongdoknakibada Congress pu mapangal kalhanan ba honabada miyangwi mating changi Kendra asida awada pa kaya leirabasu tathok tasin tawduna chakwana bahonasi haiki Minister Punjathang Tonsingna makhatana Miyoi Karana Congress Party ki mayota wafam kaya phongdo liba asi laibak thibani handakta Assembly da ILPS ki bill pass tawkibagi matangda mahapu boycott tawba si maram jade masi MLA humfugi daitani atamnana mahapu boycott tawba si tawbiganu bill sing aduda anti-tribal oiba wafam amata yaude isu asida atopa furup singna iyo haudraga paite furup na isu sagaliba asi politics tawbani meitei singna chingi chakthung kaya matpa leite Sakthung matle haibagi chapsaba aiba document puthokpiu chingmi singi damak yaifanaba state amadi center gi senfam kaya thadrakli masida myoi kharana lana sandopani haike thokshira long tong thokba yai hoje egogi chingba si towe si karguba sawbe lereri eidi kala blame to jana dinatde ego chingisa dasu
ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯕꯤꯜ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯕꯤꯜꯁꯤ ꯑꯩꯈꯣꯏꯗ ꯄꯥꯁ ꯇꯧꯕꯁꯤ ꯑꯩꯒꯤ ꯃꯇꯝ ꯐꯪꯉꯁꯨ ꯑꯩꯅ ꯃꯁꯤꯡ ꯈꯔ ꯀꯥꯎꯟ ꯇꯧꯕꯗ around 1,000 khara hen bai bill any political life area da bill part was more than 1,000 part aduda kanana di haida ba ekoda sini kita bill to pa ga ni ha bes government se bill to bai housing so tule ya bill ho lo hi yo koi san chaptara ho lo ya roi khatte travel te adi mayam girmakta travel girmakta meite girmakta asi phaglo ebale rebedi sarkar can do it government can do it every time Jiribam dagi tupul fawgi railway line sembagi tunnel hutpagi thabak chathaba asida makhal makha kayagi machine singdagi thadrokpa amadi mahi manai kaya none da cheliba izai turel da thadrakpadagi turelgi ising asi water pollution thole ising sizinaba yadabadagi turelgi nak yata leriba miyoi kaya na chawna khudung chadaba mayunare Ijay River Development Board None Area ge Chairman Jamrei Kamaina ISTV News da phongdrokpada tunnel hutpagi phattaba mahimanai amadi tunnel asi sabada sizinariba nunglengoi kaya achobu machine sizinaduna turel khonung dagi pekpadagi turel gi ising asi sizinaba yadre masina lamdam adumgi praja sing chawna awaba mayok hale athubu matamda mari lenaba singna miyeng changduna turel asi hanagi phibam da lehenana ba hona drabadi miyam ge achobu ihau amalakani tunnel sabagi thabakta ijay turel dagi nunglengoi pektuna sizinariba asi quality labor nung lengoi ra haiba adusu mari leneba singna yengshil haningi haina phungtorli noni haibsi noma gi mayam sum concentrate torakpa adigi ising si noma gi mosilak gi matang da ikoi dum khanna nei nari maru oina ikoi ijay river haibsi noni area gi khaktanate chali ba ikoi passenger mayam noma gi hengalai ba ikoi gi tourist mayam gi dumakta ising si yamna khwai digi sangdaba yadaba polam amani masida ikoi noni silai turen si noma ge sumo silakpa sida railway department na mukhoina heavy machine sinaraga chemical sinaraga ising si yam mot hanba asina ikoi ising si yamna waba phiron suba ikoi iru maitha ba sim yamna waba ikoi gi ningthina taru tarana tanana ising si ikoi sinaba ngamdre aduna masi khwaidigi ikoi none area gi leriba maruoina none bazar area da lebiriba mayam gi awaba ama oire aduna concern authority darko eba makhai da su ikoi adum mateng pangbinaba ikoi gi awaba si khangbinaba gi damakta ikoi noma gi ikoi media gi mateng loraga adum haisu haijari Chakkiba tang amada lilongi chingjau amadi nungaida layong khangdana sandorakiba laina namaram oiduna angang yauna over 5 tawkiba adugi makha tarakpada Manipur Sarkar na Jason Thorong lokhatpa oina hariba mafam ani asida leiba hand pump sing sizinaba yaroi haina thingjingkre miyamgi nongmada changdaba yadraba chana thangnaba ising PHED na pibagi thabak chathari ISTV News na mafam aduda chatuna yengruba matamda hand pump sing sizinaba yaroi haina tharamba thengnaraki Ward number 4 gi member Sarasuddin na hospital da laika naruraba miyoi singi damak sarkar gi maikaidagi achamba hidak la thaksing piraki haina phungdroli Government na ikoi hand pump thingden bi kre hand pump thingden ma si ma khoi test toraga karigomba comment pirakani hai adugi pirakti phaugi tanja si government na hojuji ikoi gi ising hojuji enviri ikoi parjada hostan jobo kandagi di ikoi ri RN gumba DNS gumba khara ikoi da kari ana basi otu gumba kap chanbire aduga ikoi gi mapan thok silep na ba khaki oina tawi atopa government na adugi damak to oina di mafam ikoi khanglep denaba tawbudi tawde tapna normal da kharlep na guli otu gumba khar thajalaga haiba RN DNS haiba posipi government na atopa di haidokpadi piba leite Maana makata na layong khangdaba laina singna narubo miyoi sing hojik mapung phana kangkhatpa ngamdri thabak inkhang suba ngamdana leidi tang amada thokiba thodo adugi matangda hand pump singi ising sample loduna isingda kari asoiba leidabagi haina yengthoknaba Sarkar gi mari lenaba singna thabak lokhakhrabasu ngasi fawba madugi chapchaba fol khangalaktri haiki adu thoidokpa akanba amphau chatpa thokpa di khakha tawri akanba thabuk subodi ama phongamdri Sarkar gi maikaida haijaning bachi ikoi gi hujiki hariba posida sarkar na kari mateng tawraga hujik ikoi da hogot kangkhatpa ngamnadriba pot singsida hariba paisa nong sagi wari nataba ikoi gi hidak langdak piba pamje ayake wakhandadi hogot kangkhatpa ngamnaba isasi
ꯀꯩꯗꯧꯅ ꯄꯤꯔꯛꯇꯕꯁꯦ ꯃꯗꯨ ꯃꯁꯤ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯊꯧꯑꯣꯏꯗꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯔꯤꯖꯟ ꯄꯤꯔꯛꯇꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯟꯅ ꯇꯥꯅꯕꯁꯨ ꯂꯥꯏꯟꯗꯨ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯟꯅꯁꯨ ꯇꯥꯅꯔꯨꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯛ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯥꯏꯗꯅ Manipur University Scheduled Tribe Hostel Saba Loraba Fauba Sizinadana Leba Amadi University Authority na Tribal Maheroi Amadi Tribal Faculty Singda Hantaba Mawongda Yeng Haina Manipur University Tribal Students Union na University Campus da Wakan Mifam Jathakre Union gi President Bosco Karam na University Authority na Tribal Maheroi Singda Hantana Yengbiba Ajumba Tawbidaba Pukning amasung wakal gi Otnaiba Kaya Mamangdagi Ngasi Fauba Jathari Haina Maral Siki Handak Center for Human Rights and Duties Education ye Coordinator Hana Oidamba Amabu Hausi Coordinator Oidiba Dr. Gaikan Singha Chap Manaba Thakta Thabak Tawananaba Order Thorokpadagi February Ahumdagi Center Asi Class Boycott Tawduna Lakli Athubu Matamda Normal Class Tawananaba Thokiba Order Handok Trabadi Atai Student Union Amadi Civil Society Singaloinana Hena Kanba Khongjang Changsilagani Haina Pungdurali Manipuri Wari Macha Singh Kashmiri Amadi Dogri Lolda Handong Nabagi Numit Humni Chathagadaba Workshop Ama Hotel Granda Haukre Seiche Academy New Delhi na Sindana Pangthokiba Tharamadada Kashmiri Lolgi Miyoi Taruk Dogri Lolgi Taruk amasung Manipuri Lolgi Oina Professor H Bihari na Luchingba Miyoi Marina Saruk Yari Zawrakna Wari Macha Kun Lol Ani Asida Handong Naba Pandam Thamle Professor H Bihari na Manipuri Lol bu hena chakhonaba amadi literature asisu hena masak khangana naba pandamda thawrang asi paikhatpani Professor Jaman Azardar na India gi oina literature gi lamda hena pakthok chokthok hananaba amasung Manipuri literature su hena khangana naba Kashmiri Lol da handok naba honabani haike Dogri Lol gi Professor Lalit Nagotana thawrang asina Lol ani gi marakta leiriba literature gi machak sing hena chakhot hamba ngamlagani haike Cultural heritage of Manipur. Similarly, when the Manipur writers will go to Jammu and will be exposed to the culture there, culture of Jammu and Kashmir, they will also come to know first-hand that what kind of culture is there, and what kind of people are there, how do they think, how do they write. So the idea is to bring not only the short stories near to each other. Lagliba February kunithoida Mamalol gi numit pangthok nanaba sem sanaringai chedak asida private school kharada Mamalol ngangbada athingba thamlapa asi milal na taraina longdi haina Lupki President Moirangthem Naukombana phungdokre ngasi milal gi office ta pangthopa paumi singa unaba amada mahana makha taraduna Mamalol nganglubada wakong sen fawba loba haiba asi furup asigi kangkhul mutkinaba sinba thoksilni Class manungda Mamalol ngangba yadrabasu school gi campus manungda Mamalol ngangba thingba haibasi laibak thibani chanaba yaroi Asigumba thawong asi matungda amuk hana thoktanaba hayengdagi hauna school singda chatuna yengsilagani masida karigumba thengnaba tarbadi hariba school adu loop asina thingjingani haike Yelongi singi lon manganeba sinba adumba mai leseng sing haina milana lokta bangam jaroi amadi asigumba mai leseng sing ase male miyam gi mayukta lebani milamna miyam ta loksoksari lona asigumba mai leseng sing ase ngasi haiba nimisida gi thajaraga nimit tarani gi manungsida aikhoina milangi hijen khongloi singna khongchat asida Tengnepa taragadi nimitarani hek subadagidi matam chupagene miyang balona na milana adugumba mahila singdo tingjanjaragani Manipur Electricity Employees Union na work charge amadi master role sinmi sing regular tahalu haina mamang thagi taramapandagi changsilakliba khongjangi sarugama oina ngasi Thawbal athopomda leiba electricity office ta union asigi Thawbal branch akusamnaduna wakat mifam chathakre union gi working president Yumnam Rana Pratapna Tabakna work charge amadi master role gi sinmi singna suhalaga atay khudung chaba amata phangandana leire sinmi sing asibu regular tahandriba fawba democratic oba khongjang kaya leptana changsingani haina phongdorakli doctrine ji kari oibedage bu sar honorable cm da koina masi paji paba doctrine ji kaino abda regulation haiba doctrine je masi na thaki pale masi ne koina thamdes aduna ko chatagini phangrigo dum chatagani yam democratic bamongda ekaiba tungaiba manipur ban chingba tawraga state ki economy de yam son ga do thabak te koi kaidung de su tawai sumaina dharna je matang matang koi from time to time matang matung na taming da tawai adegi sorchan border tawai urkul tawai mau tawai manipur electricity employee union ki branch manipur ki district khudi muta lei manipur ki tongan tongan ba mafam sing de loina bu lei banina koi pandam si phangjo dem changhan
Jiribam District Demand Committee na December kumathoidagi suspend tawduna lakhiba Imphal Jiri Lambi National Highway Blockade hayang February 3 ki ahing nungyaidagi laliba February 15 gi ahing nungyai faubudagi blockade chathragani hairi masi faubuda government na demand asibu makhata na namsinduna thamlabadi numit asimaki ahing nungyaidagi matam kaltana total blockade chathragani hairi Amaronda Jiri College pu mapung faba government college ama oyelu haiba MSU District Committee Jiribam na taliba dabi asi February 15 faubi manungda positive over response piraktrabadi February 13 Jiribam da leiba school college amadi government office sing matam kaltana thingzilagani hairi Hill People Literary Union Manipur na sinduna tongan ba larik ahum ngasi Manipur Press Club ta phongkre thawram asida Deputy Chief Minister gakhanga Manipur Sahitya Parishad ki President Professor Antombi Union asigi President Lanbon Rongmei Susarya ke ngasi phongkiba larik ahum adudi Lanbon Rongmei na iba ngasi nate housingni angam jatung chiruna iba Philosophy of Contemporary World Religion amasung ayung Raikhana iba tangkhulgi short story maringpalni Deputy Chief Minister gakhangam Sahitya gi lamda kumang chokshilaliba lamdam asida aiba kaya thorokpa asi chawthok janingai ni hauziki matamda library gi maikaida yamna changsilaklabasu aiba oina thamba haiba asina khwaidagi hena fai aiba leitrabadi haukiba warising amadi lamdam amagi punsiro karamna khangani phongdokhi Lilong Naga Panchayat BJP na sem kibagaloina na Namarapam Gitanjalibu Chairperson Arambam Omilabo Vice Chairperson Oina Imphal West GC gi complex da leiba Wangoi SDO office da wasak lokre wasak lorba matungda councilor mga BJP gi state executive member Ningombam Nilakumar gi khorang faidekpi kakwa selungphom lekai da leiba yumda opagi thorom pangtokre Nilakumar na center da leiba BJP government ta thajaba thamduna nauna BJP da Europa councilor marigi matenga loina na Lilong Naga Panchayat BJP na semba ngambani councilor singna senja thumja yauduna pukchel sengna thabak tawduna party asibu maru mara tahanbada mateng panglakani haibagi thajaba thamke Magaloina na BJP na Narendra Modi gi lising makhada afaba sarkar ma semaktana corruption free oiba saukhat pagi maikaida hena kumang choksan ba duguma sarkar ma Lilong Naga Panchayat ma semagani haibisi kumai gi maikaida gi thajaba thumja Ngasi yung 13 minute kuntrarom chapamatamda Krishi Bigyan Vavan Nambol Manakta Leba Pukri Amada Rocket Launcher Bom Ama Fangre Bom Disposal Squad na asway angam yaw na lautulaba matong bom diagi mafam amada Pokayhan Kre Pawim ratan natin break amatang Ministry of Reconciliation Church na Paujenjari Lagliba February ki tarik Nipandagi tarik Taramathoy Fauba Mayam punna isyoda anabasing panabagi damagta haisaminagadori Nubit asida lamdam masomda laiba ichinaw sing na naba phaba phangnabagi damagta isyogi haisaba asida yawbiyu mafam board matam numidang wairumgi pung mga Iramdam asigi ahanboy na puthokjaba Shanghai Plastic Storage Tank sizinnabi Yansinaba potlam yawdraba LLDP ina sajaba Shanghai Tank sizinnabi Fangbigidaba sizingdi 200, 300, 500, 750, 1000, 1500 amashung 2000 liter ni Chahi taragi guarantee ga loinana henaba makhal khudingi apamba machusing phangbigani Build your success BYS Palace Compound Machalema School Admission is going on Palace Compound leba BYS na haukiba sahi mari asida thangna na puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loina atopa position holder nipan Break matungda taram noksari Ngasi Moirang Municipal Council gi chairperson amadi vice chairperson khananabagi vote pangthokadabada nauna matam lepa yaningde haiduna BJP councillor singna SDO Moirang office ki table chokri na jingba amangata thoankre ngasi yu pung 13 da chairperson amasung vice chairperson khananabagi dama councillor sing SDO office da laktuna ngainaki adubu SDO DC office da chatki haiduna office matam loiraba fawbada ngaiduna leki pung mari helakpa aduaida vote matam nauna leple haina Office asigi staff singna khangalakpadagi councillor singna matam mangna ngahalaga office matam helaba kanda khangalle haiduna office ki pochei sing amangata thon khibani councillor tarani thoi leba municipal council asigi INC gi taru amasung BJP gi taru kaduna council semba ngamdana lakpani council semnabagi damak notice thotuna ngasi pangthongnaba matam lepkhibani chairaga sida ngasi pangthokani toramba chairperson amadi vice chairperson gi ahanba Mifam Yaitokre, SDO Moirangna, Nauna Matam Amuk Leplagani Haina, Mahut ki Commissioner K. Radha Kumar na order Amatokre.
SDO Moirangna District Municipal Election Officer da meeting asi nongna matam lepnanaba haijarakpagi matung ina DC na mahuta amuk haijarakpadagi order asi thokibani SDO Moirang ngasi khakta join tawba maramna khudung chadaba khara leibadagi yaithok pinaba haijarakibani haidi Mayang Imphal Police na gari huramba miyoi ani makoina huralakpa gari ani amasung angangi sananaba plastic nongmai aniga konana ngasi ayuk fare Pagalaba miyoi ani ngasi asigi maming MD Rahman Imran Khan Jahi Kungo Humdoi Apopa Riyaz Khan amasung MD Firoz Khan Jahi Kuntragamathoi Apopa Abdul Salam Lilong Ataw Kong Lefrakpam dagini makoi ani dagi pangliba gari ani adu tha aniromgi mamangda rims dagi huran kibani gari amana Kaidak ledak achoba maya dagi ngasi asaba nongmai aduna namlaga huralakibani haidi Manga rural na Imphal West ki atom kumanda laiba yumthong kudingda ngasi solar lamp lemna yanthokre loinana LED TV amasu khulgi clubta khudol piki ngasi ki thoromadada khulasi ki luchingba TV Joy Singa Sana lebak pauche gi editor H Achobi Sharma amadi Kangla Paugi joint editor H Neta Susaruyaki Manga rural ki founder Sujit Ningthauzam na phongdoki bada Yum kuncha romna kundariba khul asigi yum ko khudingi oina solar lamp amamam lemna pibani Jahi asigi manungda khul asida leiriba primary school laisang amadi lambi yauna mai ngahlanana ba pandam thamli phongdorali Ngasi kumbi khulapam lekaida CPI gi state secretary Dr M Nara yauna pangthokiba kumbi local council CPI gi akhanaba mifam amana local council asi dissolve tawbaga loinana member taratare leiba interim local council ama semkre Council asigi secretary oina KH Mani Kapur assistant local secretary na KH Mani amadi N Gyaneshwarni treasurer na W Thoibani haidi Kwakta water supply scheme miyam na ngasi thugai kre scheme asi ingisani subna ahumgi December 13 dagi saba horamlaga loisindana leibadagi khoisaunaraba kwakta gi akoibada khundariba miyam na amangata thoankibani project asi lamkakhiba gothol khulki chief na chahi 13 fazilak laba Project asi ngasi fawwa sabalo sindabana miyamna matam sangna thaknabi isingi awaba mayoknari haiki miyamgi khongjang aduda saruk yakibi nupi amana scheme asina kwaktagi miyam isingi awaba koklagani haiduna ngaiduna laklibani adubu asukuidaba fawwa loisindana leriba asi pende mari lenaba department na anoba scheme ama paikatuna isingi awaba kohanbiyu haina phongdorakli Sahi tara sure hai jab se adu sahi tara se sing phangdre mana tengki sala thambirami ki anau bo oina tengki se changkhat piu mayam na parjai ko kokta gi silina nu pi ne pa jingmi tammi puni magna ngasi sigi se punsan miraga sing se kokta da pibi yu hai bagi anau ba skill na sembi yu na khoi na matiang tau bi yu hai na ai ko isi teng ka da tau Laliba tang tara manga pau manungda koirengai golai dagi koirengai gi anoba thong sariba mafam phawgi lambi asi koilas thaba haudrabadi lambi thingjalagani haina koirengai welfare youth club na khangalakli Gatville school pangai gi oja amana mairoi ama fuki haibaga mari lenana student union of kanglai pakna thamlamba athingba school authority ga ngasi famina duna yanaba purakre hairi Haukiba chahi gi October 13 yaripok Vishnu naha awang lekaida chahi tare khak tangairibi mairoi nupi macha amabu Tuition gi ojana nupi oibigi ikai khumnaba mahan kiba thodokta ngasi fawwa kanagumba matana miyeng changbidre haina nupi macha asigi apokpa apopina pendaba phongdoli Manipur Press Club ta pangthopa pawi mifamamada nupi macha adugi apokpana thodosida chenariba Waikom Bimol masana maral yazakrabani Police amadi nupi angang singi thabak toba loop kayana su ahanba haurakpada mateng pangani haina thajaba piramlaga ngasi fawwa karigumba wayal amata phangdre hidamasida mari lenabasingna miyeng changbiu haina phongdoki Nazo kasi po ay may karanta ay kaya may kasi doctor ki siya sang report kaya grado adi di siya dum din kaya tayo kaya the karanta isang doctor ko karanta wayan ito masih na niya ini kasi po po yung company masim tang dito so niya Kumbong dagi nupa macha ahumna nupi macha mabu nupi oibigi ikai khumnaba mahan kiba thodok Imphal West Students Club na yaningdaba phongdokre Taudosi matangda lekai gi oiba mifamama ngasi pangthotuna nupa macha ahum matam kaktana social boycott taunana ba waret nakre makoina tauruba thabak aduga mari leinana phangpham thokpa ain gi oiba cherak mari leina basingna pibina ba appeal tauri Kumbi tera khongda leba oles homda leiriba ahalsingi damak Kumbi police station gi OCL mega bernana luchingba station asida provision da lakpa ASI taret na cheng bek taret amadi sol amamam khudol tamkre OC mega bernana
पुलिस अमसुंग मियाम गी मरक्ता अफब मरी लेरबा मतमदा नुंगसी चानना लेबा ngamgani haiba wakalonda halsing asida khudol tambani haike home asibu chalairiba khangembam ibem pichakna Ministry of Social Justice amadi Social Welfare Department anigi makada Engising machamapan marfudra taretagi chalaiba horokiba home asi supnagi miyoi kumanga khaktagi ayaba leibana mafam kayadagi lakpa hal oirabasing mapungfana thamba ngamdri Tongan ba home ama thamnana bagi ayaba pibadi leire lamdamadom gi miamna lam pibirabadi atubo matamda hangtopa ngamgani haike ma loksin dabadi yadamnina aina kanagumbana donate tawbiragadi lam khitang leiba adagi saba khotpada mateng pangbiragadi Director of Social Welfare nadi ise nangna tawba thabak se phabanina ani tho ithai da malin khatlo hai adugi suai tayari tawjari likhanna baina ngasi numiyong ba adwaida miyoy mari tongduna khopumdagi rengpang tamna lakpa truck ama lokhada onthabadagi miyoy ani sire anina arubo phibamda soktuna laikanakre tawdo asida lekidraba miyoy ani adudi paudungchung gamei jehi nifugani thoi khopumdagi ni atopa ama aduna gaipui shin kamei jehi kungamanga mahaksu khopumdagi ni marathana temba break amamo Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Kurumjari Shija Manipur Ambulance Service adongi kamdong mating pangsige Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da successful hobana hena fai break matungda mukana taram uchari Ministry of Culture Government of India gi midyang makada National School of Drama na sinduna tha asigi amadagi hoduna tang kumanga fawba Delhi da chathaba hokraba 19 suba Bharat Ranga Mahotsav International Theatre Festival da saruk yanaba Sangai Artist Association gi miyoi kunithoi na saba Lilaroi kangbu amang ngasi Sumang Lila Council gi office dagi lamthakre khongchara duda Manipur State Sumang Lila Council gi lifetime President PS Gunachandra President M. Purnimasi, Theatre Director Katri Jugindro Amadi, Sumang Lila gi Director Nabawari Panachungba Myoy Kiana Saryaki, Loinana Lila Roy Singbu, Mai Pangna Matho Pangthong Naba Yafa Mangol Singsu Piki. Ngasigi People's Voice da Kwantha Khabam Makhalekai dagi Mayang Lambam Rakesh na Imphal East ki Manung Chanba Khabam Makhalekai dagi Chumrei Thong Fawgi Lambi asi Mari Lenaba Singna Semjin Binaba Apil Tawragli. Aigi ming Rakesh Kawi mathakta hapchariba photo si Khabam Makha Lekai degi Chumrei Thong Taba lambi ni hariba lambi si sahi amani si mamang degi phibam asi aduki matik fatre adubu hojik phoba karimata ahongba leite sai yaragadi mari lenaba akhoigi work department natragana akhoigi lekai gi paliba mantri singna khara yangsen biraga thu matamda semjan biraga yam phani lambi sida chaliba miyoi khatemak awana loi nange aduda sunatuna pikleba ngang school nanganda nambo chauna poraga bhana tongle bangang singdisu yam awaba thengnare aduna yaraga di khara thuna lambi sembinaba haijori Lining Tho Mangang Luang Kuman Kuru Ohungi Kumsi Chahigi Fizol Hongba Chanau Tambagi Tharom Ama Ngasi Moirangi Tera Kongsangbi Lemram Kuno da Pangthokre Lining Thogi Safong Pham Asida Pangthokba Tharom Aduda Masing Yamlaba Miyamna Athen Pot Amadi Chengbi Chengba Haike Mapugi Mingkai Sak Sonbaga Loinana Natgyoba Thang Tagi Kumai Pangthoke Ngasi Upung Marirom Taba Matamda Kangla Manungdagi Electricity Department ki Iron Angle Piece Manga Huduna Puramba Mio Ema Kangla Manungda Lediba Ahanba IRV Personal Singna Fare Faraba Mio Adudi Fundrai Dagi Thawbal Mayum
Nahamacha kawi hari Kangla manungdagi ngaihak leitana poche kaya mangmaga mari lenana Kanglage security in charge oriba ahanba IRB gi deputy commandant and Mangnem gi lamjing makada Havildar Moirangthem Somena Luchungba Tim Amana Yot Huralam Nibamyu Adu Pot Kakonana Faba Ngamkibani. ISTV Khongjon branch ki optical fiber cable tha asigi tareta sakhangdaba singna kakthalamne masina maram oiraga branch asina konba mafam singda signal piba ngamludre masigi damak nungaitaba phongdoli. Hauzik sanabagi pau. Ngasigi sanabagi pauda Indiana yumbu oiduna Guwahati amasung Silong da chathariba taranithu shuba South Asian Games ki archery competition da Indiana recap event da gold manga amasung silver ani loduna chauna mai pakre Silong da sanakiba women's team ki final da Manipur ki Bombela Laisram Lakshmi Rani amasung Devika na gold medal lauke Amarom da individual ki final da Bombela mahakin naknaba lamba India ki archer Deepika ga thengnabada set mari tarukta maithiba nangduna silver phangke Games asigi ngasi mangani chanba numit fawda yimbu Indiana gold humbudra taruk silver kuntraga taruk bronze tara punna medal chama kunithoi fangduna mangjil thari Sri Lanka na gold tara taret silver kuntraga taret bronze kuntra humdoi punna medal marifu taret fangduna anishubada Pakistan na gold manga silver tara nithoi bronze kun punna medal kuntraga taret fangduna ahum subada leiri Thasigi tang tara tareta Mizoram ge Aizol da pangthokadrba Umbudra Suba National Football Championship for Santosh Trophy Northeast Zone da saru yagadaba Manipur team ge sanari singe uniform tracksuit amadi handbag yantopagi polo ground da All Manipur Sports Association ge conference hall da pangthokre Tharomadu da All Manipur Football Association ge President P Ragumani General Secretary L Ranjit Roy Football Veteran Welfare Association Imphal ge Secretary Longjam Ibotombi amadi atai myoy kya su saru yakhe Football Veteran Welfare Association Imphal na uniform amadi tracksuit aduga handbag na association asigi Joint Secretary TS Jitendra na sponsor tawkibani championship asida sanaroi kun AFC C license holder L Donnell coach Amphagi Technical Committee Chairman Salam Amutombi na manager oigani AFC B license holder N Puthibana goalkeeping coach oina saru yagani Wangang kibasingna championship asida mai pangraba mangol pibaga loinana Amphagi President P Ragumani na pangthokadoriba championship asi mai paklabadi mahaki maikaidagi sanaroi amadi official singda blazer court pigani haina puning thawatki Santel Awang Lakai Social Development Club na Sindana Club asigi ground da chathariba volleyball tournament ki ngasi ahogu numit ki match da SASDC Santel Awang na UWPWC Uchiwabu set ahum sinoda maithiba pikre group ani khaidotuna team nipa na saru yariba tournament asigi hayeng nini shuba numita match mari legani Jiriban da pangthokadriba taramathoi suba Jiri Cup Invitation Football Tournament ta match official oinaba referee SS Suresh and Santos amadi S Tombi khale haina amfana phongdroli official ahum asina hayeng organizing secretary da report tawrana basu khangalali Tongan ba National Championship singda gold medal lawrakraba Diligent Public School Moirangi Mahiroi Mari School asida taramna okre medal phanglakraba mahiroi sing adudi Tamil Nadu da pangthokiba sub junior JB Masana amasung Kuman Lampak ta pangthokiba National School Games ki JB Masana da gold phanglakraba Ningthaujam Vidya Lakshmi Oinam Jila ngamba Tokchom Supriya amasung Langamba Maitei mahiroi singda School Authority gi maikedagi khudol pot piduna puning thawatki Lagliba March Thada Sikkim amadi UP da pangthokadaba nupa amadi nupigi body building championship amadi fitness competition da saru yagadaba Manipur gi team khananabagi damak selection test ama All Manipur Body Building and Fitness Association asinduna lagliba February 15 gi nungtilpung amada Kuman Lampak ta pangtholgani hari Silong na chathariba South Asian Games English ni tarataruta Manipur Judo Association gi sanaroi marina judo masana da saru yari Association ki Secretary S. Indra Kumar na Indian team ki manager oina saru yari. Makhataba sanabagi pau boyai ning thousandagi phongigani. Thagatsari ngasigi sanabagi pauda Rani Guiding Liu Women Football. Manipur na Sikimbu maithiba piduna ahanba Rani Guiding Liu All India Invitation Women Football Tournament ki semi final sangkhre.
फ्रीडम फाइटर रानी गाइडिंग लु निंगसिंग थौरंग मरी लेनना ऑल मणिपुर फुटबॉल एसोसिएशन की मियंग मखादा जिलियांगरोंग स्पोर्टिंग यूनियन ना सिंधुना था सिगी तांग मरी दगी खुमल लंपाक मेन स्टेडियम दा टीम तरेना ग्रुप अनि थोकना खाइदोक्तुना चथरिबा अहानबा रानी गाइडिंग लु ऑल इंडिया इनविटेशन वुमेन फुटबॉल टूर्नामेंट की ngasi sanakiba match ta manipurna sikimbu goal ani amada maithiba piduna tournament asigi semi final sangkhibani manipur gi maipakpagi goal sing adu e bindyarani amadi n ratan balana match ki niputaruk suba amadi marfu humdoi suba minute sanduna match asi maipakhibani maithi horaba sikim gi amatangaraba goal adu anju tamangna match ki kunmari suba minute sankhibani tournament asigi atopa match amada railway amadi Jharkhand goal ani ni sanaduna draw satkre railway gi goal ani adu pratima minas amadi ngobi debina match ki tarani thoi suba amadi tarani pal suba minute sankhibani Jharkhand gi goal ani aduna dollar marandina match ki yakhimanga suba amadi humputara manga suba minute sankhi sathariba tournament asigi hayeng Bihar amadi Odisha ga sanagani Elite Cricket Anisuba Elite Cricket Tournament ki final da Cyclone Thangmaiban amadi Traukwa Kaithelga sanaragani Manipur da cricket masana hena sakol hanaba amadi afaba cricket sanaroi sing puthokna bagi pandam da Manipur Cricket Association na sinduna luang sangbam gi luang pokpa cricket stadium da team Nepal na saruk yaduna sathariba Anisuba Elite Cricket Tournament ki ngasi sanakiba match da Blue Hawk Khuraina YWC Langthabalbu run tara marida maiti bapikre YWC Langthabal na tos ngamduna fielding side khanki ahan ba batting tawkiba Blue Hawk Khuraina apiba over kunthra mangada wicket tare turaga run chamaga nifumanga lawki masigi pakhumda anisuba batting tawkiba YWC Langthabal na over kunipalga ball mangada wicket loina turaga run chamaga kunthra mathoi khak lawduna match asi maiti khibani ngasi sanakiba match asida Blue Hawk Khurai gi Jitendra na wicket mari lawduna man of the match takre tournament asigi aroiba match tha asigi tang tara marida cyclone thangmaiban amadi Traukwa Kaithelga sanaragani Kaishamthong football Manipur da football masana hena sakhul hanabagi pandamda youth irrigation club Kaishamthong maning longjam lairak na sinduna club asigi ground da team tara ni thoina group mari thokna khaidoktuna tha asigi tang nipal legi sathariba ahanba YIC under 21 for aside men's football tournament ki ngasi sanakiba ahanba match ta ISTV hingangna SWC nganapithong mapalbu goal ama sinoda maithiba pikre ISTV hingangi maipapogi goal adu doma donina match ki kunthra suba minute sanduna match asi maipakhibani tournament asigi anisuba match ki sanakibada NFC Moirang Leirakna Yumbu YIC team A Kaishamthong maning longjam leikaibu goal ahum sinoda maithiba pikre NFC Moirang Leiraki maipakpagi goal singadu Biswamitrana match ki kumapal suba amadi kunthamapal suba minute goal ani sankhi atopa goal aduna Ben na match ki nifumanga suba minute sankhibani sathariba tournament asigi hayeng ahanba match ta khori phaba nambol amadi YUC team B Moirang Purelga sanagani ani suba match ta UE Yumnam Lekai amadi UK CCL team C Oinamga sanagani ngasi nunggu ba ingasai pau pembigani ICAR Lampel Partaki Phangba Pauda ngasigi khwaidagi sakhiba degree Celsius kolumdoi dasmik taret khwaidagi ingba degree Celsius dara dasmik mari nungshita yawba ising manilgi sang ayukta sada marpunithoi nungthilda sada yakhaimathoi ngasigi nong chukhibagi sang 0.2 mm hoyi Union Minister amati Manipur ki Chief Minister Oiramba Lekhidraba RK Joy Chandra gi humudra manga suba mapo kumon thoram pangthokre Lekhidraba Joy Chandra masagi principal ngangna chatpa sangnaraba statesman amani haina Chief Minister na phongdokre
ILPS की मायोता अतोपा फुरुप सिंह इयो हौद्रगा पाइटे फुरुप ना इशू सागलिबा से पॉलिटिक्स तौबनी हाना हेल्थ मिनिस्टर पुंजाथांग तोन सिंह ना फोंदोक्रे अमदी मणिपुर की आर्चर बोम्बेला लाइस्रम 39 सुबह साउथ एशियन गेम्स की वुमेन टीम द गोल्ड इंडिविजुअल द सिल्वर मेडल लौरे ISTV ने पिजबा पाउ मता से सिंजरी मियंग ताबी बसंग मुकाना खुंजरी